Hello guys, welcome to the 43rd episode of Mami Mapao. Pumnamapu khurumjari amadi mamangi nifugani thoirakshub episode kidamakta mayamna bibirakhiba feedback amadi suggestions singidamakta su haininga leitana thagatpa phongdochre. Ngashigi episode asida adongidamakta pujarakliba mapao sing asi kari karambano haibadu thamjage. Ahanbada thamjari yotpi film gi premiere show utkibagi mapao. Music video album Nangbu Ashum release tawkibagi mapauna ani shubu oine thamjari. Ahum subalaichil asina beauty pageant maitei chanugi nachum sembana chingba changdamnabagi pangthokibagi mapauni. Kumja asigi miskut pangthoknabagi damakta screening chathakibagi mapauna mari shubu oine thamjari. Amadi ngasigi manga shuba amadi aroiba mapau asina Shaggy Kumangi Beautiful Me haina mingthonduna pangthokiba fashion parade ki mapauni. Miyamna khawrang na ngainyarakhiba Manipuri feature film Yotpi gi premiere show tha asigi hokhiba tang tareta MSFDS ta utkre kana lakpa kamai tokhiba haibudu punna mi intamase. Yotpi miyamna khawrang na ngainyarakhiba Yotpi hana mingthonba Romi Maitei gi Manipuri feature film hauna bi matung ina MSFDS ki changkolaba auditorium da premiere show utkre. Manipur film pamjaba miyoi kyana chona tinduna yamna mai pak na premiere show utkriba film ase mamang da radio play oina khwai na mahau tangna kraba oja herojit nauroibangi Yotpi haiba wari da yumpham oidra pankat pani ngasigi nungairaba JND moving pictures na puthokpa Yotpi gi premiere zikano haitare mayamna film se ngasi miyeng ta phongmiragani ado film se lor matung da mayam thamoi da kari phawbege haibadu ade film sina haining ba magi nungge wakhalon do kari no haibadu thamoi da phawhon bagi numitung asini ngasi da sena nungai duga film premiere si ki numisi da ta sena film si thabak tomina bada wamina ki ba phai punong pu aigi na kandegi amuhana thamoi nungi haraw bodu phongdok sari ado makata badu JND moving pictures na apapa Manipur film da Manipur societies da apapa message piba film apapa putrokani habege thazaba thamjai JND moving pictures na ahan boina kudol tamjariba Yotpi heriba film asi ke premiere show da dengbirekli ba amadi film asi da asok tingmang kaya pibirom liba dais the lengthen biki basing amadi ngasi ki film asi bu premiere show si mapung phan biriba donor sing invitees sing amadi bhabok singbo aina ngamkhai leitna banner si side gi producer amoina miyambo ingong nona khurumjari Impact TV na media partner oiduna Z Priyo Gopal Sharma na puthokliba film asida Bala Soma amadi James na maruoiba mamiro isingoina saktam langli mayamna matam kuina dagi khawrangna picture da yengning ngai duna laklaba film Yotpi hana radio drama oina play oina mamingam chat khraba mayamna pamna tabi khraba adugumba radio play makha ngasi mayamda moving picture oina ngasi release tawjare ana ai hujik show hodore ngaki matung da show horani invitees guest mayam loina yorakre aigi side tagi film si yamna shoidana yamna nungaiba yamna mahau leiba mapung faba ngasai radio play duda mayamna pamna tana khibedu maina ngasai moving picture rola kanda mayamna hena appreciate tawgani haibagi thajab se koi cast and crew na maki site leiri cinema hall la kanda mayam soidana yengbiu and charity shows aduga atai tem khata ba availability gi damakta film sigi producer da contextual thobi sabti mane adubo Yotpi hariba film sida kummiba hero sigi magi body sikar punamak sida yengbada hero se tongan be hero mo ina thole eduna mayam punamangna hero se ungtang miyeng tabiu Soma Bala Lalita bi Hemabati loina udana lerabani aduga hero se madi inong nowa tholokoni adubo maje aduki madik acting da phajai release yaungderjo aigi kanwa leijabani shooting leijabani adubu handaki hero je yang hogdaba yade haidana lakjabani mayam punamaksu hero je ongte yengbiyo haibaga ai smaina haijagi ai
nga'e aigi thamoida phaurambodo chap chana thoe habidi film si director na romi maitai ni adegi script sina screenplay sina heroine nauribam ni thadona moi ni makse amana director da amana story writing da kwa yamna maming leraba ngaktani si amna phajani hana khalingai sida actor actress ko bala yaure adegi soma yaure adegi huji bungo ama james haise aige di ha ma thengna bani adu mak so phiba moti masak mato phajaba adaga magi acting da thawa yago mayam sina pulla kanda film se yamna phajaba mo egene khale do ya matam da ina si film release lak matam se mi se ka hena chin basi thengna deba ngasi te hekta aige mo phomam leram dre do mayam na arranger simbi rega phamine do aina film si yar ko matam da su shooting style romi mai te gi te top topa yamna koppa ko yam phajaba akoina as phajani haiba thamoi da phawa mage du ma film khunamam leiri bo adu ma mayam si thengna rak bagi nungai ba do wari si gi oina su khoi ai mama ni ai mapa ni icha haiba si de akoina haiba ngakte ya ga dong ni akoina haiba ngakte in ga dong ni haiba gi na tabada migi thamoi gi oiba masak si khangbi dana ko akoina mama ni mapa ni haidana khoi gi apamba lambi da chingni moi da ngang ni hain taw basi yade haiba adugi angang ujaraga su magi thamoi da kari lei haiba se khoi mama mapa mo yamna khangbi ba dugi matangina hanana ba lambi da inkhat pi basina khoi gi thongni haiba se sigi wari si da su aina haipet mami se dum taye ba aduna film se yamna nungai ba aduga mi su angakwa phangna yengo film mo agene thajable kaya haibno nangi form fill up kidobo jami khata biroda domja jaugi go hoi phare salo jaugi mo pan thle ro isa gi jana ba thile iba hai kaino ne ngabu su bo ta sai ni ade de inam si ai mung cha charu khige phara idom ja mayon sana ga thabam ta chami noge hoi chalo thi dai ne mai wa pala ko nate mai wari do ingonda hanjan sum hai do kai no ba ingonda mina yade haidana khangdroi na han de yade haise ha noi arke nupa do adugi wari do aingonda panbira no banga sidagi ko yaga daw ba mi do ina hairu chu matam mang namne nang nei mon phone tawrei do khanga ba haima yu he biram bu theng dri baro adoi ma aina habi do kauni ko kaino nang hai bai ki kari hoine gene ha ma gi di sen gi demand Imam pirun nasanu bise matonda oyedana luna tongun namang patare kai gai babung dai ni do Wow, crowd ti mai ni. Mai pak fu film soidin oibiu, mayam su soidin binyang tabiu. Haujik amuk thoibishana ning thojagi khonjel da maming leiraba nangbu asum haibe isaibu remaking tauba music video album ama release tau khibing Mapao asi amuk binyang tabiu. Thasi yaukiba tang tareta Imphal gi Hotel Classic Grandi da Little Entertainment ki banner makhada nangbu asumai na mingthon music video album ma haunabi matung ina release tau krei music album ase maming leraba sai chakpa adibam syam sar mana sakpi ramba nangbu asumai bi sai yadabu thoibi sana ningthaujana nauna amuk saktuna pankhat panei album ase release tobugi thormaduda Padma Shri Nabawarepa Amiki Vice President Wahangbam Samson namade Film Forum Manipur gi Chairman Samjit Chabam Mangol Jausu Sarukyaki Tabu nungdagi khangalakpa ariba shur amadi sahekta anauba khonjel na saisak tambagi top top mahau amasu leitaba natte yamna mapung faki mathangi thamjariba maitei channel beauty pageant ki nachom semba cheng khaiba amadi phu hoba haibadi chak thongbagi changdam naba sing pangthokkhibagi Mapao asi amuk ni inta
Maitai Furuki Yellow Maida Club Chana Lonchad, Fidget Chakcha, the Yumbalo, Sumbakeabu, Makong Sombibaki Wakalo, Magalina, Lining to Sanamay Sanapung, LSSP na Chahi Kudingi Pangto Lakliba, Sain Bi Changdam Nabaki Charukama Oina, Nachom Shemba, Cheng Kaiba Made, Fu Hobagi Changdam Nabaki Toram Pangto Kray. Thas ke hoki batang tareta LSSP ki kongpal pong lambi de laiba office complex ta pangthok ki bachangdam na baduda finalist kun na charuk yaki pan bayai October 13 da MSFDS ki auditorium da pangthok ka bachangdam na ba sigi grand finale da makong mathang tar basing da mathang shin lupa lakama lising humbutara amadi lising yang kai gi mana sing thamli yari re rei ha yari Yam na Pajana Simbiri Changdam na Basi. Mayam Kaubiganu, Maitai Chanugi Grand Finale, October Gitari Kuntraga Matoy, MSFDS ta. Matang asida yam na tiyan break ang makaklaw jage. We will be quick. Keep watching Impact TV. Welcome back, mayam ba amuk kahana taram na okchari. Haujik nga sige episode asigi, mari shubo oy na tamjariba Miss Good 2018 gi screening pangtok hibagi mapawasi kamdaw bagi hayodog ni intamit. October 13 yamadi November amada numit nini chupna Kangpokpi district ki Thomas Ground pangtok kadar state level Coot Festival ki sharugama oiga dawriba Miss Coot ki screening tha sige hoki batang tare ta pangtok rei Handaki Coot 2018 masi koi mahosagi first time parade ground taura roy handak madi koi district Kangpopi district brigade Thomas ground 31st October amasung 1st November da pangthok charani koi gi 1st November gi morning function da chief guest in the kai khum nazaraba matik charaba chief minister of Manipur pu N Biren Singh naman oibigani evening gi program sida koi miss kut lai jagani mahosana ngasi gi screening amasin sida contestant haibadi candidates sing si phanayam lai moi lakpa manung jira khoina screening kana tauri screening sida khoina moi gi body statistics moi gi interview macha macha na taraga kayam hei kholi haina phajana yengaga moi mayam dagi khoina mi taranipan mi kun gomaji khandokane khandokhi ma mayam ji koi rehearsal ji mari mangarak tawgani tang 1st November gi mamang phauda adu moi khandok tari ma mayam ji ku 2018 1st November da moi mayam ji contest tawgani aduga first prize coin lauk thok cha gada basi lakh ama laijari aduga second prize na 75000 third prize na 50000 ne aduga miss kun ngak tana tana khoi gi hanaki kut sida 31st October sida khoi gi games and sports cultural activities khoi gi chin ku ki mizo gi sports khangde ama khangde
mayam se khoina harau na mi mayam ga khoi ngasi pangthok jagani aduga masi state level festival ama oina khoi gi public amasung crowd tampak kinatana tampak chingi ngaktana tana ayaba makhaise 31st October amasung 1st November da Brigadier Thomas Ground Kampopi da lakningai khoi state level good committee gi behalf ta gi nolokna invite tawjari around 29 contestant lae around ani khairaga khoina pangthok gadoriba audition chi around amadi almost low ekre hojik break timing ne ado handaki di contestant sing chi yamna loina ba phawang ta lae kut ki as a part amoina miss kut contest sida yawriba ngasi ki contestant sing chi loina ba phai loina ba adum upgrade tawen khale aduna contest miss kut contest 2018 chi adum phajuna nungai ganen khale ma'am chu dum lakpi one invite tawjari Ahanba Manipur Rifles ki banquet hall pangthokhiba screening adu state level court committee ki member Sunglan Mung MCS ki supervision makhada pangthokhiba nei maming lerab sa henbi changdam nabas ki screening asida lamdam asigi chanu ningol kyana saruk yakhi It's a very biggest festival for the cookie. Being a cookie tribe, I represent Miss Contest 2018, and I'm so honored to be here and participate. It's a very big challenge for me, and my name is Nemnun Hoi Kongsai, and I'm part of the contestant of 2018 Good Contestant. Thank you. Hi everyone, my name is Marilyn and I'm one of the contestants on this Good Festival, the biggest festival of the cookies. I hope everyone come and enjoy it. Please come and enjoy it. Thank you so much. I am Devika Hidangoyum. I am a Kaidagini. Aduga Hoji graduation Togzari. Aduga I am Miss Good Yawalak Pagimaram di Akogi Miss Good have a si matam sida Heidi contestant on or Bagimaram si Mayam na religion, all type of religions and every tribe keka lunmak adum thengnaba adum nga mehadi sigi mateng oiraga peace and harmony, love, peace and harmony sandokpa hadi spread tawbo khotpa adugumbai matangda chawna mateng page. Hello everyone, I am Nemgeching Hokip. I'm from Game Village. I am part of this competition. As Good is the biggest festival among the cookie and in our state too. I am very glad that I participate here in today's competition. Thank you. I Mirabai Thodam Kauzai, 8 Hawalai Sang Them, the Guinea.
2018 gi Miss Good asida contestant ama oina ayaujabane mayamsu Miss Good 2018 asibu support tawbiyu amasu nungsibiyu amadi mayamse yengba lakpiyu. Hi, I'm Holland Chong Kong Sai. I'm from Bongmo, Tangpupi district. I'm a contestant from this pageant that is Chavangkut, and I request every one of you to come during the events that is on coming November 1. And thank you. Bye bye. Wish you all the best competitors. Khatna chaina bayaudana thauram mapung fana pangthokpu oishanu. Hojik ngasigi manga shuba amadi aroibu ina thamjiriba Sagi Kumangi Beautiful Me haina mingthonba fashion show gi thauram pangthokki bagi mapau asi mi ingka. Fashion designer Sagi Kumangi Beautiful Me in the eyes of the beholder Hanaming Tonba Mahaki Ahan Fashion Parade Ka Sigi Hokipatang Tarukta Infal Hotel by the Classic Hotel the Pangtokray. Aki amo gilamda thoidona ngauzari bikayana sumat laiting na pangtokki fashion parade ado yamna chinglem na madi mapung faba ma oiki. Madada housing matamgi nahasing na khoida zagadaba fijol kaya utbagi mathakta 1970s na chingba correlation matamgi fashion item kaya su lanthoki amadi tongan ba round kaya thongna lamdama sigi fashion gi taibangda saknai de kaya na sarugya ba pangthoki batoram madada angang singtagi oiba round singsu pangthoki. Hello everyone. I show si aina I passion I thaina dagi khanjarakpa dream zama comes through ni hadi I smaina dress ki kano sida aina angang oi dagi yamna pamjaba grooming tauba mi gi styling tauba I yamna pamjai aduduna sigi show se I dreams come true ni na khanjai dong asi so se am nungai smain taw se ado mayam su Yung bada pen ba do oi birang ba dra na khalle thaina gi oiba design ko 1960 gi gumba sungba sidaina kitang thim je pira kanda uthok sabani aduduga agi hujiki oiba gown jina hujiki haitar 21st century jida koina ai creative chu kitang yauraga habdi floral gown ngak toina uthok pani ado sigi agi design jing disu ma'am na adum pen biram gani na khali adu gai pen bi raga chadum feedback dum lak padai adum harauna taram dum oksa gani e nang gi da si nungai te haiba boyer so adum haibiro ai gi damak tadi meam dagi hena support pam jai hai tare ai gi oina de adum haibiro pen da aduga ai aina tawjriba khara sina ai gi di sisna loire haiba leite matung da sum torokini meam support tawbiyo akhoi gi segi presence ko segi bu su support tawbiyo aduduga mak khatana so siju mai pangna am sidagi hena sinba ngamba oijage na ai mai kai dagi chu thamjare Film, music, fashion, loina wataba lamdam ni iramdam asi. Pumnamak mai pakna changsin bo oisanu. And that's all we have for you in this episode. Episode asigi feedback sing ay kogi YouTube channel, subscribe to viduna, comment to biro amadi, adom gi wakalon so idina putok biro.
mathang episode ta ahenba mapao kya pudun amuk lakchige till then bye